Image PAODAM miyeng tabiri singbo surbalana khurumjari ngasigi maroi ba pau pizari Chief Minister N Biren Singhana lengaki ahanba numit chamagi makhada paikhatpa project kaya sangaba amadi urep uyung tambagi tharam pangthokre numit marini chupna chatharakpa mairoi singi exhibition asi loisinkhre sanagi mahut yangang na sinba yai hargi mahut karina singani haina longme amana fundorakli Loinana Indiana Laibak Amatada attack Taukidri Nadraga Atopa Laibaki Lam Inchi Amapawa Toxin Kidri Haina Defense Minister Rasna Singhana Fungdokre Paumucha Kaina Pizari Manipur Lengaki Planning Department Sindunangasi Imphal City Convention Center da Chief Minister N Biren Luchingba BJP gi Anobalenga Asigi Ahanba Numit Chamani gi Manungda Paikhatkadaba Numit Chamani gi Action Point Plan ki makhada tungan ba department singi project kaya sangaba amadi urep uyung tambaga loinana scheme ani gi beneficiary singda kudongchaba kaya pibagi thoram ama pangthokre ngasigi thoram du da Union Minister of State for Education and External Affairs Dr. R.K. Ranjan MP Laisemba Sanajauba Atai Minister MLA Singh Chief Secretary Dr. Rajesh Kumar DGP P. Dongel Senior Official Singh Police Officer Beneficiary Kyana Saruyaki Ngasigi Sangakiba Project Singi Manungda Veterinary Hospital Kumanga Dispensary Yangkainipan Yauri Masida Natana None Amadi Farjol District at Nona Sagadaba ITR Center Su Ure Uyung Tamki Masida Natana Blue Revolution Gi Makada Namboda Fish Hatcheries Imphal West Recirculatory Aquaculture System PMGSY gi lambi taramanga PMKSY gi makhada Goha Chamri Humputara manga School Fagathan Mission gi School Yangkai asina chingba kaya su sangaki Thoramdu da CM na Guwahati da ITES sector da Industry Link Training Taruna bagidama mahiro chama kunsu lamthaki DIPR na puthokpa War on Drugs ki achievement ki matangda number Scores film amasu Thoramgi manungchanna utki nasigi Thoramda Wangang laduna Chief Minister N Biren na hai Khui khara courage lebete miyobagi punsibo kaino nongma podi nongma sidole but aina poingai da aina leidingai da prasadugi afaba leibaktugi afaba mayanggi kana kadaba thabu khara tawrme haibadugi adugi point du khatani ne khoi hing miyobina tanari se keno ai khaktigi ai hingal lore chakragadi sibdu kari pudoino em pudingai leite I appreciate my bureaucrat officer, including security personnel, all. N Birena ngasi PLA outfit ki Assistant Secretary Health and Family Welfare gi oriba masana Lieutenant Colonel ni haiba PLA gi Irom Ibotombi Meitai Elias Ibotomba Elias Kairumba Elias Chingkaina Mausa gi punsida mayumda halakpada taramna okre Opagi Thoram Adu CM gi Secretariat da media gi mamangda pangthokre masagi chahi yangkai taruk suraba Irom Ibotombi apokpa Buno Mitai gi MC number Chama Kuntrama Thoini Lesingama Chamapan Marifutara Manga base ki PLA ni Mahak Bisnupur District ki number police station ki makhada leiba thangtek tagini thoram duda CM na hai Irom Ibotombina PLA thadok laga mahausa gi punsida halakpasi center aduga state lengak na ahongba kaya purakpada thajaba aduga center gi luchingba singna Manipur aduga awang nongpok India da achet pathajaba pibadagini PLA gi senior member amana mahausa gi punsida halakpasina State sida tangdu laitaba fivamda nahona hanjilak le haibadu utle state lengak na prime minister aduga union home minister gi commitment adu ngaktuna UG cadre singna kulai thadokduna changjarakpada nongmai maru ama fawba seasonaroi aduga FIR paloi haibadu CM na achetba chetna panki State lengak na surrender tawraklaba cadre singi security amadi rehabilitation gi thawang lokhatle haina su phongdoki
rehabilitation camp trainee sing fanghangani hairaduna UG group singi miyoi singda lengak lokhatliba yaifa thorang sing asida thajaba thamduna yumda halaktuna mahausagi punsida tilanaba CM na appeal tawki chahi asige June amada utla jegi kadar taramari khulaiga konana ahanba MR ge banquet hall da pangthokpa thoramda CM da changjarakibani waithau chinghol da illegal encroachment tawduna yumkai sajinba sing takai kibadu miyam gi aifanabani amadi mahusagi khal ngaknaba aduga kalhaunabani state lengakna constitution na yadaba thabak amata tawroi haibadu chena phongdoki Miyoi ba ama oina mayumakai sidokibadu nungaitaba fawi hairaduna awaba tarabasing adugidamak kari tawba yabagi haibadu yengsingani haibagi thajaba supiki Technology and Toys haiba hiramda state ki thakta namit marini chupna chatharakba angangsingge science mathematics amadi environment exhibition ngasi Johnstone Higher Secondary School da loishankre Department of Education SK Science Unit na senduna pangthokpa exhibition loishanbagi thoram aduda chief guest ki warol piraduna Education Minister TH Basanta Kumar hai education na punamakki chakhatpa mayonda puraknaba hotnabada khwaidagi maru oi maram asina education sector ase khumang choksinba ngamnaba lamdamsida digital learning amadi education ge infrastructure development tawnabagi damak maming lairaba company Infosys ka state lenga ka hapta asagi manungda MOU sign tawnaragani masina achauba ahongba mapuraklagani mahakna hai hojik ozawat bagi achauba samasa ama mayoknariba asi koknaba thabak thoramseng angamba thakta paikhatlagani phongdoki numit marini chatharakpa exhibition aduda Sacred Heart Higher Secondary gi konjengbam silkina ahanwa delegate public school Bisnupur gi irasini laifakpamna anishuba amadi Brilliant Academy thawagi sawam Vivekanandana ahumsuba takibaga loinana consolation taranithoi shu khanki makok matang taraba amadi consolation fanglaba sengda memento certificate amadi selgi mana khusanaki Thorum aduda district level best exhibitors state level best teacher guide amadi district level best teacher guide ki manasu khusanaki ngasigi thorum aduda education S ki director L Nandakumar na president ki warol pirduna hai exhibition asida khangatlaba model 15 NCERT da thagani makoina model sing asigi manungda khwaidagi fajaba model adu khallaba matungda national ki thakta pangthokadaba exhibition da saruk yanaba khangatlakani Kangatlaba mahiroi aduna state ki mai purakani haiba thajai mahiroi singna puthokliba model sida guide tawriba oja sing busu thagat phongdoki Economically chawkhatliba standard of living yang wang na leibang mise see basically the essence has come from education see me and itanjani eba economy pharaisi su education the gineva almost every school has shortage of teachers. Ozasing the retire some Tokyo, Aduga vacancy they fill up the Hudava. Aduna Maram or the backlog me ando. Aduna Maram or the shortage every day. Crisis management department wherever. National Highway number 2 Impal Dimapur Lambida truck ama kidnap tawkre haibagi akaknaba paw amadagi ngasi ayupung mga makhairom tarakpat aduwaida Special Commando Unit Khabaishwagi OCL Vivek Singhana Luchingba team amasung 22 Assam Rifles Kangpopi Post ki apunba team amana ASP Railway amasung Special Commando Unit Khabaishwagi mityeng makhada operation chathabada truck registration number UT38D5300 amadi truck adugi driver sing MD Anwar Apokpa Abdul Rahman Uttar Pradesh ki Turtipur dagi amadi Tausip Apokpa MD Safen Uttar Pradesh ki Turtipur Elha Sambal Masung MD Kalim Apokpa Laikhidraba Jaman Uttar Pradesh ki Hindupura Khera Ayoki Pumapan Makhai Duwaida rescue tawba ngamkhre truck driver sing adubu kidnap tawramba sakhangdaba miyoi sing adu combined team sing adu ubadagi National Highway dagi angamba chingi sarukta chenthakibadagi faba ngamhaudre hairi Truck adu Guwahati dagi chana thaknaba potlam sing Imphal da purakpani rescue taraba driver sing Imphal gi alugali da leiba pot jinglakliba adugi dukan mapu Vijay Kumar Gupta da sinakre amadi thokdokduga mari lainana Kangpopi police station da FIR ma launch tawkre haidi
AICC gi Luchingbi Sonia Gandhi amadi Rahul Gandhi bu Enforcement Directorate na money laundering ga mari lainana saman tawpagi mayok ngasi MPCC na khongjang jangsin khre ngasi Manipur Pradesh Congress Committee gi President su oiriba Wangkem Kendra gi MLA K Mega Chandra Luchingduna Congress ki Karmi Ching amasung Youth Congress ki Karmi kaya ga loinana sangak famda laiba Enforcement Directorate ki mamangda tungan ba kholau kaya lauduna khongjang jangsin khre jangsil kibasing adubo police na takthok na bahona ki nakal ani gi mayokta ngahak mukna bathoki adubo wari sanarba matungda yasna ba puraki khongjang asegi matangda MPCC gi president K Mega Chandran High Enforcement Directorate haibasi Indian Constitution gi makhada laiba agency ni baraki nagrik khudingmakna chap manana lehengadabani adubo Enforcement Directorate asi Prime Minister gi makhada laiba private agency amagumna mahakna tawningbata tawriba asi laibak thibani masi condemn tawi neutral oiba body ama oibiu opposition oiba party khakta khallaga madu khakta tawbiganu bharat ta leiba institution mayam asi magi lanai pocket gi puthoklaga puningmam famda puba inquiry tawningbada tawba masi laibak thibani baraki democracy asi mangkhagani haina su phongdoki enforcement directorate se भारत की संविधान की मखादा लेबा भारत की डिपार्टमेंट सिंह एजेंसी मैम सिंह अमगी मरक्ता अमनी न्यूट्रल बॉडी द लेबियु भारत की नागरिक खुदिमक की राइट जब मानहनबियु बीजेपी खकी डिमांडा बीजेपी खकी डिक्टेटर चटपसे मसिना अइकोगी लेरिबा भारत सिदा सिदा लेरिबा अइकोगी यामना डेमोक्रेटिक ओइबा लेबागा सेमांग दोरे मरम मदुना वी वांट टू सेव आवर कंट्री वी वांट टू सेव आवर डेमोक्रेसी Manipur gi Khamaikai Miyamgi amadi Tengnapol Channel District ta Kundariba Chingmi Ichil Inau Kaya gi su Jakta Famsu oiriba khwaidagi maru oiba kaithel ama oiriba kakching kaithel praja miyamgi yaifanaba amadi socio economic gi fivam fagathanaba athuba matamda matangba chunaba mawongda sengot binaba kakching khunai chawkhat hanba lob KKCL na lenga gi pukning chingsilakli KKCL gi president GTS Moirang Thiam na thadorokwa cherol amada pallibadi nomonomogi missing asum lepa leitana hengalakpa amadi masa masagi oiba tongan ba sinfam tawnarakpana hauzik kakjing kaithel asi matamga chunadaba amadi nomonomogi fivam asum soksilakpa haibadu oire kaithel asibu matamga chunaba mawongda semgatpinaba mahut minister Y Khemsana kakjing da laklamba khongjang amada KKCL na memorandum pisinduna taksinkre matamgi matung ina kaithel asi matamga chunaba oiraktabadagi inglisingani tarahumdoida hutko da DPR semduna kaithel asi semgatnaba taksinba laikhrabasu hauzik fawba yengbidana laire Manipur da Paliba lengak asina Manipur gi mafam kaya da miyamgi aifanaba nongna ima kaithel kaya sagat pikre adubu kha maikai gi maru oiba kaithel asidi hanna yengsinbidaba amadi maikai asonggi praja singna penaba poknari maikai asonggi praja singi aifanaba khanbiduna kaithel asibu matangwa chunaba mawongda sangapiu haina KKCL na mari leinaba singi pukning changsilakli Kakching District ki manung chana lairiba Kakching Police Station na konba lause pake Kakching Sora Texam Paunariba lambigi mataida masak maming khangdaba asibak chang ama lairamle police tagi fangba pawgi matung ina asibak chang adu lambida walking chatpa amadi law kumba misingna thengnaraktuna paw pirakpadagi khanglakpani yengbada chahi nifu lenga manba maitai ni haina jingnaba hakchang adu mina hatlaga hundoklamba natraga garina thomda tuna Chen kiba oigani haina thajanari asiba jang adu masada dafam kharat lairambaga loinana machin tumba pot natraga athauba pot amana mangaksamda lenba mana mahaki ngaksam ki windpipe adu kairamle hairi Manipur Police ki forensic science ki expert team ama laktuna thodok thokpam adu kupna yengsilaba matungda postmortem gidamak kakching hakchang do Jennings ki mokta thamkhre hairi misi asigi asengba achumba langla langjing puthoknaba gidamak Kakching Police na FIR ama lokhatuna tizin humjin ba hokre hairi Kakching District ki sugunu kendra gi manung chanba wangu
Laifamda leiba Community Health Center CHC Hospital asi matam kuina pung kunmari chupna mathau tawrokkidabadagi lamdamdugi miyamna ana layengbada awaba amadi khudongchadaba kaya mayoknaduna leiribasi lengakna athuba mityeng changbiu haina hospital asida layengba lakiba miyoising yauna Hospital Management Committee na lengaki pukning chingsilakli Hospital asida ngasi arap mafamsingdagi layengba lakibasing lamdamdugi miyam amadi committee gi miyo yauna jangsin kiba khongjang amada committee gi member thaudam dhamena phongdorakkibada hospital asida mathau taunabagi damakta Dr. Wairokpam Pravin Kumar Singha bu Manipur lengakna hokiba me 38 da order thokrabasu ngasi fawba hospital asida lakduna mathau tawdribasi athubada mathau tawhanbiu hairaduna emergency da lakba nabasingda doctor gi awatba leibana pungkun mari chupna mathau tawkhidabadagi lairaba praja sing kayadi private hospital dasu layengba ngamjadabasingdi awaba madi khudong thiba kaya thengnari TS damen hai paliba lengak asina thokiba order amabu thawoidana ngasi fawbo hospital asida laktuna athubada mathau tawhandrabadi makhatana miyamga loinana akanba khongjang kaya changsilagani haina su phongdoki Yaripokta leiba the Interactive English School da class nursery dagi 10 fawba tamkiba handak lauthokiba UPSC na loba Civil Service Examination 2021 gi All India rank ta 575 da mai paklakraba makak mayum hosni Mubarak pung asi school asigi Administrative Council na sinduna mahakbu taramna upaga loinana incentive case award oina lupa lakh ama khusanaduna ikai khumnaba utkre Yaripok to Lihal da Laiba Interactive English School gi complex tangasi pangthokiba taramna opaki thoram aduda school asigi Administrative Council gi Chief RR Ahmed School gi Principal P Samor Singh Council gi Deputy Chief Yakub Ali Secretary General Zakir Hussain Secretary Information and Publicity MD Rafi Ahmed Amadi School gi Vice Principal MD Rahimuddin Mathangsina athoiba mitunglen Thoromapu Amadi Akanaba mitunglen sing oina sarukyaki Administrative Council Interactive English School gi Chief of Council RR Ahmed na athoiba mitunglen gi warod piraduna hai Hosni Mubarak School asidagi bosem na loba ing kumjali sing ani mapan gi metric exam da mai paki asigumba exam ase soidana mai pakani haibasi maak na piklingai dagi hauna oza singna wakal thamlakhiba mahiroin amani oiraki Makak mayum Hosni Mubarak Imphal East District ke Andro Kendra gi manung chanba Yaripok ningthaunai mayai lekai dagi Haji Kutubuddin amadi Hamatun gi machanupani Manipurda hauzik nongju tha lakpaga loinana lawmi singna low panaba lohon hunba honaraklaba matam sida har phangdabagi awaba mayoknare sanagi mahut yangang na sinba yai hargi mahut karina singani haina ngasi Bisnupur district ki khapo sangwamda pangthokpa paw yunfam amada lamdamatugi lawmi sanjoi kauba amana phongdokre Paugi mifam aduda sanjoi na makata na phongdokkibada ngasi lamdamadugi lawmi singna Nachau Jila Parishad member ga loinana Bisnupur District Agriculture Office ta chatuna har pinaba lawmi singna haijarubada District Agri Officer na har leite hairaki maduda lawmi singna hauzik law panba matam yaure lahon hunkiba numit tarani farakle hauzik har chaiba matam jawraklaba fawba har phanghandriba karigino haina Hangbada har leite hairakpadagi Jila Parishad na Agriculture Director da phone gi khuthangda wari sanabadadi har marang kaina lei hairaki aduga Bisnupur District Agri Officer na har leite hairakliba wafam asi lawmi singna lumna lawjai hauzik matamda lohonda har chai haudrabadi karamba matamda har chaigani law mapugi lawsan karamna pigani law uduna ensang mana masing thaduna ichaisu mai tamhannaba Yumpunaba hotnariba lawmi aikhoigi awabasi paliba lengak asigi mari lainabasing miyeng changbiu haina makhataki Koi ngasi migi lok sanduna uriba koi karadagi lok san tamgani koi sengna koi harje koi leijagi haijabani sarkar gi mamun kayano man tang khongbu diamani koi harje letuna watna phangan biu haijabani koi leijagi na adubu moi jang hoti bokta har leijre adu sarkar nadi har watte
हार पीगनी अना मैम लौबीदी टीवी तो मैम लौबीदी कनो तो मैम थादुक पीदी अदुबु लौमी असेंग ओइबा अखोइनदी मसी हार पीयो हाय कांदा हार लेते हाय पोसे मसी अखोइ थमोइ लौमी अखोइद थमोइ यामना नुंगाइतबा थौदोक अमदी मसीना मरम ओरगा नोजी अथुबु मतमदा सरकार की माइकेदा अखोइना हाइजनिगिदी ngasi hayengsimok हार पीबियो लौमी अखोइबु कनबियो हायबसी आई विद्यागी थोंग हाइजनि लाकदौरिबा जून 19 द ग्रेट जून अपराइजिंग यूनिटी डे थोरम पांथोकदौरिबा मफम के ग्रुपान ngasi ऑब्जर्वेशन कमिटी ना सीट सेंगबगी थबक पांथोक्रे ngasi पांथोकिबा सीट सेंगबगी थोरम अदुदा सरुक याखिबा ऑब्जर्वेशन कमिटी की फील्ड एंड स्टेज के को कन्वेनर लेसांगतेम प्रताप न पंगमिसिंग द हाई कुनमा थोरक सुबा थोरम असेगी दमक मफम असे लुना न थमनबगी दमक तोंगान तोंगान बा क्लब ऑर्गेनाइजेशन सिंग पुना खुसमनदुना पांथोकपनी मखाताना महाकना हाई इमा लेबाकी दमक कथोख्रबसिंगी मफम असिना अखोई पुनमक्ता नहुनना इरमदम इरेबाकबु नुक्सिबगी वखलोन फावली मफम असिबु लुनाना थमनबा होनबदा लमदमसेगी प्रजा संस्थान सिंगना सरुक याबियु हाइना फोंदोखी इंग्लिश अनि निपानदगी लेप्तना पांथोक्तुना लाकबा डिस्टर्बेंस फ्री एजुकेशनल जोन डिमांड डे की थौरम मथंग था जुलाई 5 दा पांथोकपगा लोइनना चटलिबा था जून की 15 दगी हौदुना कैंपेन चंगसिलगनी हाइना कोऑर्डिनेटिंग कमिटी ऑन डिस्टर्बेंस फ्री एजुकेशनल जोन डिमांड के कन्वेनर लमयान बना फोंदोरकली ngasi manipur press club ta pangthokpa paugi mifam amada lamyan bana hai lamdam asida hena phaba mahi masin gi kanglon amala hena bagi dama education sector asida ayet apan yekai thingai ba aki akhang na chingba makhal amatagi disturbance bibiganu mahi tampham sangsengda bom pokai hanba amadi athingba thamlakliba thawong asi tawidana ba coordinating committee gi maikai dagi haijari लमयान बना मखा ताखिबदा होखिब चाही इंग्लिश अनि निपान की जुलाई 5 दा लमदम सिगी माहिरोय सिंह ओजा सिंह ममा मपा सिंह तुंगा तुंगान बा मसिंग याम लबा मियामना अचौबा खोंगचत चतुना एजुकेशनल जोन बु डिस्टर्बेंस फ्री ओहेलु हाइना होदोखिब नुमित पुट निंगसिंगदुना चाही खुदिंगी नुमित असिगा मरी लाइनना तुंगान तुंगान बा थौरम सिंह पाकसन ना पांगथोक्तुना लाकपगुम चटलिबा चाही इंग्लिश अनि कुनिथुई ओइनासु 15 सुबा डिस्टर्बेंस फ्री एजुकेशनल जोन डिमांड डे की मपुंग ओइबा थौरम जुलाई 5 दा मियाम के अचौबा मिफम अमा पांगथोक्लगनी मसिगा लोइनना जून 15 दगी मणिपुर की मफम सिंह दा पाक सना लमदम सिदा क्वालिटी एजुकेशन पुरकनबा एजुकेशन की मरु ओइबसिंग अमदी यैखाइ थिंगाइबा अयेत अफन यावदना माहि तमहलु हाइना अचौबा कैंपेन सिंग चथगनी कैंपेन की सरु अमा ओइना सेक्टर सिदा अकी अखंग नंगहलकबका मरि लाइनना टॉपिक ता स्टेट लेवल की ओइबा ओपन डिबेटिंग कंपटीशन सु पांगथोकनी पांगथोकदौरिबा थौरम सिंह असिदा लेबाक मियामनसु सरुक याबिनबा कोऑर्डिनेटिंग कमिटी की माइकैदगी अपील तौरकली मणिपुर स्टेट सुमांग लीला काउंसिल अमदी थिएटर मिरर मणिपुर अनिना पुन्ना कुसमनदुना इबोयेमा सुमांग लीला संगलेन पैलेस कंपाउंड इम्फालदा चटलिबा था सिगे तांग 18 दगी हौरगा मोइरांग प्रबदा युमफम ओइबा था मगी थिएटर वर्कशॉप पांगथोक्लगनी वफम असि ngasi इबोयेमा सुमांग लीला संगलेनदा पांगथोकिबा पाउगी मिफमदा केम डायरेक्टर सौग्रापम हेमंतना हाइकिबनी मागना हाइकिबदा अनौबा पैटर्न खरा उहनबा थिएटर से मतौ करमना मतंग चुनबा सुमांग लीला से लिविंग आर्ट फॉर्म ओइगेट्रा हाइबगी मिपाइबा लैरिंगै सिदा लिविंग आर्ट फॉर्म दा मतौ करमना लहनगदगी हौजिक लैरिबा सुमांग लीला गे स्टेटस सेदगी ताथदना लैनबगी पांदमदा ट्रेनिंग कोर्स असी पांगथोकदबनी ट्रेनिंग कोर्स असिगी प्रोजेक्ट डायरेक्टर पद्मश्री नबवारेपना हाइकिबदा भारतना निंखा तमलपगी चाही 43 सुरकपगी आजादी का अमृत महोत्सव की मनुंग चन्ना कल्चर की खुदोल ओइना तमजनबगी पांदमदा कोर्स असी पांगथोकजगदबनी हाइना मखाताकी सुमांग लीलाबु पामजबा थिएटर की लमदा नौना खुंगदानिंगबसिंगना सुमांग लीला संगलेंदा लाकपीरगा अकुपा मरोल खंगबिरनबा हाइना प्रेस मीडिया के खुथांगदा पाउजलगली जून की तांग 10 फावगी मनुंगदा जुरी तिपाइमुक लंबी जेटी रोड सेमबिद्रबदी लंबी थिंगबा यावना खोंजंग कया संगसिलगनी हाइना जिरीबाम डिस्ट्रिक्ट की चिंगदोंग लेकाई वुमेन एसोसिएशन ना लाउथोख्रबा मतुंग ngarang numidang pung 6 tagi hauna pung 9 की जेटी रोड लंबी थिंगजिनबा हौख्रे निमिदांगदा मियाम थोरक्तुना लंबी थिंगबा यावना मैरागी रैली चटखी ngasi मियाम थोरक्तुना लंबी थिंगकी
Lambida using thamduna lambida mi chathankhide hauzik fawbada pamdaba thodok thoktanaba jiri police personnel singna ngaksenbagi thabak sing paikhatli kauriba bangi matangda Jingdong Laikai Women Association gi Vice President Hawang Thoibina hai chahi kungi mamangdagi jiri di Paimuk Road ase fatadana lairi ngasi fawba kanamatana yengsin bidraba lambini hariba lambi ase sembi naba haiduna mari lainaba authorities singda haijarabasu tabidabadagi ngarangdagi hauna JT Road ase thingbagi khongjang ase jangsilakpani lambi ase semdri fawba ekhoigi khongjang handokloi atuba matamda lambi sembidrabadi jiribamda leriba civil society organization sing yauna akanba khongjang oina National Highway number 37 thingbagi khongjang su jangsilagani haina phongdoki Uttarakhand gi Mussoorie da laiba Lal Bahadur Shastri National Academy gi administration da pangtokpa 28 joint civil military training program gi thoram da wangang bada defense minister Rajnath Singh na haikibada Indiana laiba amatada attack tawkhidri natraga atopa laiba ki lam inchi ama fawa loksin khidri adum oinamak kaihaurak labadi matik jaba pakum pigani 2020 gi me manga da Eastern Ladakh da India amasung China gi troops singna yamna naksinna jangsinnabagi thodok amadi laikhrabani Pangong Lake region da khana chainabagi thodok amasu thokrabani handaktasu US Defense Secretary Lloyd James Austin na line of actual control with India da China gi troops jangsilakpagi wafam phongdokpa laiki Defense Minister na makata na haikibada haujikti war and peace haibasi serial ama oina tungan ba mawongda chatharakpa saktam ama oire khudam oina Russia Ukraine gi conflict pu panki General Bipin Rawat na helicopter crash amada laiki drabagi matungdagi inglisingani kunmathoi gi December dagi chief of Defense Staff ki post hangduna lairakli Defense Ministry na post asigi damak eligibility criteria chokthok ankre Mussoorie Academy bu Defense Minister Rajnath Singh na thagatli aroibada maroiba pau amhana pizari Chief Minister N Biren Singh na lenga ki ahanba numi chamagi makhada paikhatpa project kaya sangaba amadi urep uyung tambagi thabam pangthokre Numit marini chupna chatharakpa mahairoisingi exhibition asi loisinkhre sanagi mahut yangang na sinba yai hargi mahut karina singani haina longme amana phungdorakli loinana Indiana leibak amatada attack tawkhidri natraga atopa leibak ki lam inchi ama fawwa loksinkhidri haina Defense Minister Rajnath Singh na phungdokre ngasigi damakta de paudam matang asida loijare miyeng tabiribasingbo amukana kurumjare